Parliament Chowkri Kolaga Famiba MP MLA Singna Manipur da Thokliba Thodok Sibu Khangdana Makoigi Wakalna Sagalaga Ngangliba Sige Asengba Saktam Unaba Amade Manipur gi Saktam Kaiba Yaroi Haibagi Wakalonda COCOMI na Sinduna Lakliba July Kunma Panda Miyamgi Oiba Mass Rally against the chin-kuki narco-terrorism gi Khongchat Ama Senanaba Sem Sare Haina COCOMI gi Coordinator Zitendra Ningombana Phongdokre Wafamasi ngasi Lamfelda Leiba United Committee Manipur UCM gi office ta pangthokiba paumi singa unaba mada phongdokhibane maangna makha taraduna iramda masida irang asi nemthabadi lairadana hena misi mina hengalakliba asi khangdana lengak pairiba singna masagi oiba wakhalna sagalaga ngangiba asi angakpa fawi chatkadoriba khongchat asida lamdam asida leiriba thongna faraba miyam pumnamakna saruk yabiyu haike Khongchat asi July Kunmapan gi ayupung taradagi Thangmaiban gi Thau ground dagi hauraga Khuyathong fauraga Nagamapal dagi Waheng lekai laklaga Kaisampat fauraga Kaisamthong dagi Yai school laklaga Moirangkhom dagi Bamon lekai Harikhagok makhongda laklaga hapta Kangjaibungda pullaga miyamgi oiba mifam ama pangthokane Khongchat asida athingba piraklabasu COCOMI adum chatkani haike loinana lengak pairiba singna athubada assembly famduna irang asi loisinaba apel tauke Kunai sida ujung lew kunai si baru pun mutat laga tunggu mirol singsi pra ati akai boleh menenun bagi tuan mukal gila rumah setel bisi ekoni ye wobo tauda illegal immigrants moru ne chin-kuki ne FC ekoi loin khangna ro fo mami eduna high bosi malem gi miyam da ekoi khan bosi ta amathok ta ye ne khanjaraga amadi ujung se Parliament Pomiba ekoi Sopri Kolag le ba MP MLA mayam singsina Manipur du thoi to bosi khangdebida makhoina wakhalna sagalaga to botu ekoi asing saktam mama puda nabogi damta Manipur se kaibi yaroi Manipur gi saktam karabu de kaibi yaro hebi wakhalon da ma tharaga lakliba tang tingma pan thang du numitsida ekoi Manipur se leriba irei pa iram dum su kanba pa ma punamak tu oiba ekoi khongsit amaka mass rally against narco-terrorist mass rally on against chin-kuki narco-terrorism mada tholaga ekoi khongsit amasan na mabida makoi se sabalu jare hairiba ko gi mifom aduga ekoi gi khongsit ase Manipur gi sakam kabi aroi aduga leiba people sida ekoi narco-terrorism illegally immigrant chin-kuki narco-terrorism se makoi gi mayokta malayam da ekoi gi illegal immigrants sing amai narco-terrorist sing che India ki khoi parliament manungda akoi warep lohun ma haipatare suksoi choidar masi thokadab ne haibase hai be MLA ya kaisina makhoi gi responsibility lorgon ko biya ko responsibility hot thimmarina mani madu daita durorga madu warep durorga thokadab ne haibase masi khoi parliament da thangudabari aduga amana illegal migrants sing sina homeland tal pamatam da yaragadi haibidi makhoi tathokdana khoi gi yahalagadi ai ke no ma haijaningi ogi khoi gi Delhi da khoi gi deputy me ama laga refugee ne lai moi no homeland ta laga ji gomero dan pido ri bra masi hangda wahang ni manipur biangi khoi de centrality illegal migrant ni habi khoi de khudam ko sangdang mo loina na mi sidu loina ta e adu re ga ju masi ba gomero india na kai masi am ta lokol ta ba hai ba se hai re ba illegal migrant sing asi gi homeland ji pinan ba tori bra na kari ba khoi kari nases lai ba ge hai ba si khoi manipur miyam na gomero india mi thakta wahang ni masi Masih pakhom si hati ke parliament manung sida government injana pigedam adu handa thokiba nupi ni ki bayar no ge ba thok adu chu khoi ki lan nu thok ba thok ne ba lan manung de thok ba thok tu ba khoi masagi life sector ga amadi masagi punsi have the rep tok ma yam control to thamaga masa yum da halan gibi masi masu government injana khambi ge duni Manipur haiba khunaya se chahi lising ani ki mathakta khoi mapung phana khoi lengak saba abadi maning pha makha tamna leijaba isagi culture thapwang na leijaba miyam na khangnaba adu phunai ni haiba se masi gi khoi gi india gi miyam khangbiu adu gomelo dan khangbiu haiba wafam je COCOMI side